Pakistan amasung Afghanistan hairiba yumthungnariba country ni sigi oina laikiba tension na maram oiduna thokiba military conflict adu Qatar da amu chattuna peace agreement ama sign tawnabagi damak thonabada mai paktraba matungda Turkey maikairigi amu host tawduna nakal anima asibu yanaba ama porak hallaba matungda peace agreement sign tawnabagi damakti yamna kana honakiba adusu mai pakidraba matung asida Hauji country any asi amana amabu ngamjabi thakta question nanabagi damakta makhal makha kayagi oiba military gi nattaba targasu atopa makhal gi oiba warfare sing chathanabagi damakti yamna kana honariba matam amani masigumlaba matam asida Pakistan gi maikei gi Taliban yamna kanbo warning amakhak tawrakli Hauji Pakistan hairiba country asigi khwaidigi yamna matha saba fibam amada lakliba asida Afghanistan da nauna lakliba Taliban gi oiba lenga asi Pakistan gi mari chelakpagi mutta nongma gi yumthang narib India hairiba country asiga hena mari chesilakpa asini United Nations dagi fawba athingba thamliba Afghanistan ki foreign minister Amir Khan mutarki India na special waiver lawraba matungda India gi oiba khongsatta laklamlaba matungda hauji Afghanistan gi oina lairiba Taliban lenga ki trade minister Nuruddin Azizi hairiba miyu asisu India gi damakta numit mangari gi oiba khongsat amada laklamkre maki khongsat aduda hauji lairiba India lenga amasung Afghanistan gi oina lairiba Taliban lenga ani gi marakta bilateral gi oiba trade asi hena mapangal kannabagi damakta wafum kya ama khanaki Hairibo Kongtang asi 2021 gi oina matamadu gi leiramba lenga aduna laikidraba matungda hauzik fawwi oina India amasung Afghanistan gi oina khwaidigi yamna chawba economic gi oiba engagement amadi oidibani Yahananbada matam kuinadigi adumak Taliban lenga ki maikeidigi fongdoktuna lakba madudi nakal animaki maikeidigi makoygi oina leiriba embassy asing asi nauna reopen tawraba matungda trade ki oiba lambi asi khumang chawshinnabagi damakta honari masida Afghanistan gi site gi Afghanistan da fangba dry fruits carpet gemstone amasu makal makha kya gi oiba polamsing India da export tawba pambagi oiba wafamsing Fongdok lamki Maki maikei India gi external minister oiriba S.J. Shankar ga unaraba matungda ngasi Afghanistan gi oina leiriba miyamsing asina nangliba awaba asi kokpa yaba karigumba hiram kharada mateng pangbinabagi oiba wafamsing fongdoki pangtokiba mifam asigi khwaidigi yamna maru oiba point ama haiba taragadi country ani sigi oiba bilateral trade asi hena mapangal kankanhanabagi damak thonaba matamda India gi maikei Afghanistan da ahenba basasing invest tawba aduga Afghanistan amasung Pakistan hairiba country ani sigi oiba trade ki oiba lambi asi Pakistan bypass tawduna hauzik lairiba conflict thokduna lairiba mafamsing asibu bypass tawduna matau karam tawduna pojaising asi puthokani haibigi oiba wafamsing asida maru oina khanaki Maki oiba khongsat aduda hauzik miyu kyamagi maikeidigi yamna kana fongdoknariba asi matam kharagi mamangda Afghanistan amasung Pakistan gi oiba conflict thokraba matungda hauzik lairiba Afghanistan lenga ki maikeidigi Pakistan tamna chelakliba Kunar River asibu ising thinjinnabagi damakta anauba dam ama sagadabani haiduna thokiba order aduga hairiba order aduda atoba foreign investment amata laktaba taragasu atuba matamda horo haibigi oiba wafamsing laiki Adu Afghanistan lenga ki maikeidigi Kunar River da sagani haiduna tawriba dam gi oiba project asi Pakistan gi maikeidigi di yamna kanna yaningda fongdokhibani karigumba hairiba mafam asida dam sajilakpa taragadi makoina suksoi soiduna thugaigani matam aduda achoba lanjaw ama fawba oiba yai haibigi oiba warning sing laiki nakal animaki oina lakliba tension asida India government ki maikeidigi officially Afghanistan gi site leptuna Taliban gi oina lairiba government asina dam sagani haiduna fongdokliba asibu support tokhiba laikre Baramaduna handak Afghanistan gi oina lairiba trade minister na India gi oiba khongsatta laklamliba asida India gi maikeidigi dam asi develop tawnabagi damakta senfamsing kaithanabagi damakta manungda wari sanaba loiramlagani haibu wafam asi yamna kana fongdoknarakli Matang asida amuk Afghanistan amasung Pakistan gi oina lairiba official sing hanjin Qatar da amuk Istanbul da amuk wari sanarba fawbada mai pakba ngamkhidaba tarage hauzik Pakistan lenga ki maikeidigi akanba warning ga loinana hauzik lairiba Taliban gi oiriba lenga asigi maikeidigi Pakistan na thamkiba security gi oiba conditions sing adu accept taw matam lairi haibigi oiba wafam amakal fongdorakli karigumba madu tawdaba taragadi lakadoriba matam asid hauzik Afghanistan gi oina lairiba Taliban lenga asibu regime change tawgani anauba lenga amar lakhangani haibigi oiba threat asi officially fongdorakre Atopa wafam amata makha tana ne dringi mangzongana ngasi lairiba Afghanistan gi oina lairiba Taliban lenga asibuni makoina matamadu gi oina lairamba democratically elect tawkhiba lenga adu overthrow tawkhiba matamda ihan recognize tawduna Afghanistan gi capital oiriba Kabul tana chattuna cha thakpi naruba thagat wahai ke amu fongdokluba support tawruba asi Pakistan gi oina lairiba official sing asini Matamaduda Pakistan gi oina lairiba lenga ki maikeidi gi malem asigi super power fawba makoina maithiba piba ngamle makoi maselbu manaba taragadi karimata tawba ngamloi haiba wafum kya ama fongdoki maduda sunattana Afghanistan gi oina nangna lakliba lenga amasung Pakistan ga manaduna India gi mathakta kariguba khongthang khara lokhotpa yabagi oiba wafum kya ama fawba khanaba laikibani
ꯍꯥꯏꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯃꯛꯅꯅꯤ ꯉꯁꯤ ꯇꯥꯂꯤꯕꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤ ꯃꯈꯣꯏꯅ ꯍꯥꯏꯕ ꯌꯥꯗꯕ ꯇꯥꯔꯒꯗꯤ ꯔꯦꯖꯤꯝ ꯆꯦꯟꯖ ꯇꯧꯊꯣꯛꯀꯅꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯍꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯀꯌꯥ ꯑꯃ ꯄꯥꯡꯊꯣꯛꯄ ꯍꯧꯔꯛꯂꯦ ꯏꯍꯥꯟ ꯍꯥꯟꯕꯗ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯇꯥꯈꯤꯕ ꯇꯥꯂꯤꯕꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯑꯗꯨꯒꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯂꯩꯉꯥꯛ ꯑꯗꯨ ꯑꯣꯚꯔꯊ꯭ꯔꯣ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯟꯅ ꯔꯦꯖꯤꯁꯇꯦꯟꯁ ꯄꯤꯔꯛꯈꯤꯕ ꯋꯥꯔꯂꯣꯠ ꯑꯃ ꯑꯣꯏꯔꯤꯕ ꯄꯟꯁꯤꯜꯒꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯅꯣꯔꯗꯔꯟ ꯑꯦꯂꯥꯏꯟꯁ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤ ꯍꯧꯖꯤꯛ ꯇꯥꯖꯤꯀꯤꯁꯇꯥꯟꯅ ꯃꯁꯤꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤ ꯅꯍꯧꯅꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯂꯥꯛꯂꯣ ꯅꯈꯣꯏꯒꯤ ꯃꯊꯧ ꯇꯥꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯄꯤꯔꯒꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯥꯎꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯇꯥꯂꯤꯕꯥꯟꯅ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯇꯝꯗ ꯇꯥꯂꯤꯕꯥꯟꯕꯨ ꯔꯦꯖꯤꯁ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯋꯥꯔꯂꯣꯠ ꯀꯌꯥ ꯑꯃ ꯉꯁꯤ ꯇꯨꯔꯀꯤꯗ ꯂꯣꯠꯂꯤꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯗ ꯂꯣꯠꯂꯤꯕꯁꯤꯡ ꯑꯁꯤ ꯅꯍꯧꯅꯅ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯣ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯔꯒꯦ ꯑꯗꯨꯒ ꯑꯣꯄꯣꯖꯤꯁꯟꯒꯤ ꯑꯣꯏꯕ ꯃꯊꯧ ꯑꯗꯨ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯦꯂꯦꯛꯁꯟꯗ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯃꯤꯟꯁ ꯑꯃꯗ ꯍꯣꯠꯅꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯇꯥꯂꯤꯕꯥꯟ ꯂꯩꯉꯥꯛ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯍꯣꯠꯅꯔꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯣꯠꯅꯕ ꯈꯣꯡꯊꯥꯡ ꯑꯃꯒ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯇꯥꯂꯤꯕꯥꯟꯒꯤ ꯑꯣꯏꯕ ꯔꯦꯖꯤꯝ ꯑꯁꯤꯗ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯕ ꯔꯥꯏꯠ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯠꯄꯤꯔꯦ ꯍꯥꯏꯕꯁꯤꯗꯤ ꯈꯨꯗꯤꯡꯃꯛꯅ ꯈꯪꯂꯕꯅꯤ ꯃꯗꯨꯗ ꯃꯇꯝ ꯑꯃꯗ ꯂꯩꯔꯝꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯉꯝꯗꯕꯗꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯆꯦꯟꯗꯨꯅ ꯂꯩꯈ꯭ꯔꯕ ꯋꯤꯃꯦꯟ ꯔꯥꯏꯠ ꯑꯦꯛꯇꯤꯕꯤꯁ ꯀꯌꯥ ꯑꯃ ꯅꯍꯧꯅꯅ ꯇꯥꯂꯤꯕꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯔꯦꯖꯤꯝ ꯃꯅꯨꯡ ꯑꯁꯤꯗ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏꯕꯨ ꯑꯣꯄꯣꯁ ꯇꯧꯔꯣ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯔꯒꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯐꯣꯡꯗꯣꯛꯄ ꯍꯧꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯨꯔꯤꯕꯁꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯅꯣꯔꯗꯔꯟ ꯑꯦꯂꯥꯏꯟꯁꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯆꯦꯟꯗꯨꯅ ꯂꯩꯔꯝꯂꯕ ꯋꯥꯔꯂꯣꯠꯁꯤꯡꯒꯤ ꯂꯤꯗꯔꯁꯤꯡ ꯑꯁꯤꯕꯨ ꯑꯣꯏꯒꯦꯔꯥ ꯉꯁꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯝꯕ ꯀ꯭ꯂꯥꯟꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯄꯋꯥꯔ ꯑꯁꯤ ꯑꯃꯠꯇ ꯂꯩꯇꯦ ꯏꯔꯥꯏ ꯂꯥꯏꯅ ꯃꯐꯝ ꯑꯗꯨꯗ ꯍꯜꯂꯛꯄꯁꯨ ꯉꯝꯂꯣꯏꯗꯧꯔꯤ ꯑꯅꯤꯁꯨꯕꯁꯤꯅ ꯃꯇꯝ ꯑꯃꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯄꯣꯔꯠ ꯇꯧꯈꯤꯕꯁꯤꯡ ꯑꯁꯤ ꯉꯁꯤ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯇꯥꯂꯤꯕꯥꯟꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯁꯤꯅꯤ ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯄꯣꯔꯠ ꯇꯧꯈꯤꯕ ꯑꯁꯤꯅ ꯅꯣꯔꯗꯔꯟ ꯑꯦꯂꯥꯏꯟꯁꯀꯨꯝꯂꯕ ꯑꯇꯣꯞꯄ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯅꯤ ꯉꯁꯤꯁꯤꯅ ꯑꯃꯨꯛ ꯐꯣꯡꯗꯣꯛꯂꯤꯕꯁꯤꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅ ꯁꯄꯣꯔꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯂꯩꯉꯥꯛ ꯄꯥꯏꯍꯟꯈ꯭ꯔꯤꯕ ꯇꯥꯂꯤꯕꯥꯟ ꯑꯁꯤꯕꯨ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯅꯣꯔꯗꯔꯟ ꯑꯦꯂꯥꯏꯟꯁꯅꯆꯤꯡꯕ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯗ ꯃꯇꯦꯡ ꯇꯧꯒꯦ ꯍꯥꯏꯕꯁꯤꯅꯤ ꯐꯔꯦ ꯉꯁꯤ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯜꯂꯦ ꯌꯨ ꯑꯦꯁꯀꯤ ꯑꯣꯏꯕ ꯃꯇꯦꯡꯁꯨ ꯂꯩꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯄꯥꯝꯖꯔꯤꯕ ꯔꯦꯖꯤꯝ ꯆꯦꯟꯖ ꯑꯁꯤ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯅ ꯂꯧꯔꯁꯤ ꯅꯣꯔꯗꯔꯟ ꯑꯦꯂꯥꯏꯟꯁ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯄꯨꯜꯂꯤꯕ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯅꯍꯧꯅꯅ ꯂꯩꯉꯥꯛ ꯄꯥꯏꯔꯛꯄ ꯃꯇꯝꯗ ꯂꯥꯛꯀꯗꯧꯔꯤꯕ ꯂꯩꯉꯥꯛ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒ ꯑꯃꯨꯛ ꯃꯔꯤ ꯆꯠꯂꯛꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ ꯃꯇꯝ ꯑꯃꯗ ꯅꯣꯔꯗꯔꯟ ꯑꯦꯂꯥꯏꯟꯁꯇ ꯃꯇꯦꯡ ꯇꯧꯗꯨꯅ ꯇꯥꯂꯤꯕꯥꯟ ꯅꯝꯊꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯝꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅꯤ ꯑꯗꯨꯕꯨ ꯇꯥꯂꯤꯕꯥꯟ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤꯅ ꯈꯪꯖꯕ ꯇꯥꯔꯒꯁꯨ ꯂꯩꯉꯥꯛ ꯍꯦꯛ ꯄꯥꯏꯔꯛꯄꯒ ꯑꯣꯐꯤꯁꯤꯌꯦꯜ ꯒꯣꯕꯔꯟꯃꯦꯟꯠ ꯑꯃ ꯍꯦꯛ ꯑꯣꯏꯔꯛꯄꯒ ꯏꯟꯗꯤꯌꯥꯒ ꯃꯔꯤ ꯆꯠꯄ ꯄꯥꯝꯂꯛꯂꯤꯕ ꯑꯁꯤ ꯇꯣꯞ ꯇꯣꯞꯄ ꯄꯥꯀꯤꯁꯇꯥꯟꯅ ꯉꯝꯗꯕ ꯃꯔꯝ ꯈꯔ ꯂꯩꯕꯅꯅꯤ ꯍꯥꯏꯔꯤꯕ ꯃꯔꯝ ꯑꯁꯤꯁꯨ ꯆꯞ ꯃꯥꯟꯅꯅ ꯃꯃꯥꯡꯗꯒꯤꯁꯨ ꯍꯧꯅ ꯏꯟꯗꯤꯌꯥꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯂꯤꯕ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯅ ꯂꯩꯉꯥꯛ ꯄꯥꯏꯔꯛꯂꯛꯄ ꯃꯇꯝꯗ ꯑꯃꯨꯛ ꯑꯣꯏꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯁꯤꯅꯤ ꯍꯧꯖꯤक ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯦꯖꯤꯝ ꯆꯦꯟꯖ ꯇꯧꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯏꯈꯠꯄ ꯍꯧꯔꯦ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯂꯤ ꯉꯝꯒꯗ꯭ꯔꯥ ꯉꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯉꯥꯏꯕꯤꯅꯁꯤ ꯑꯗꯨꯒ ꯉꯝꯕ ꯇꯥꯔꯒꯅ ꯂꯥꯛꯀꯗꯧꯔꯤꯕ ꯂꯩꯉꯥꯛ ꯑꯗꯨ ꯀꯅꯥꯒꯤ ꯁꯥꯏꯠꯇ ꯂꯩꯒꯗꯧꯔꯤꯕꯅꯣ ꯍꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯗꯦꯁꯄꯔꯦꯠ ꯑꯣꯏꯅ ꯇꯥꯂꯤꯕꯥꯟ ꯂꯩꯉꯥꯛ ꯑꯁꯤ ꯅꯨꯡꯁꯤꯔꯛꯇ꯭ꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯃꯔꯤ ꯆꯠꯁꯤꯜꯂꯛꯄ ꯑꯁꯤꯅꯅꯤ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯥꯎꯟꯁꯤꯜꯒꯤꯁꯨ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯗꯦꯇꯥꯁꯤꯡ ꯊꯝꯂꯤꯕ ꯗꯦꯟꯃꯥꯔꯛ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨꯡ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯈ꯭ꯔꯥꯏꯁꯤꯁ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯤꯕ ꯇꯤꯇꯤꯄꯤ ꯍꯥꯏꯔꯤꯕ ꯇꯦꯔꯔ ꯒ꯭ꯔꯨꯞ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯤꯔꯤꯕ ꯃꯈꯣꯏꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯔꯣꯜ ꯂꯩꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯆꯨꯝꯃꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯐꯣꯡꯗꯣꯔꯛꯄꯁꯤꯡ ꯂꯩꯈ꯭ꯔꯦ ꯗꯦꯟꯃꯥꯔꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯗ꯭ꯔꯣꯟꯒꯤ ꯑꯣꯏꯕ ꯗꯦꯇꯥ ꯈꯔ ꯁꯤꯌꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯄꯥꯀꯤꯁꯇꯥꯟꯒ ꯊꯪꯅꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗꯒꯤ ꯇꯤꯇꯤꯄꯤ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤ ꯑꯣꯄꯔꯦꯠ ꯇꯧꯗꯨꯅ ꯄꯥꯀꯤꯁꯇꯥꯟꯗ ꯂꯥꯟꯁꯤꯜꯂꯕ ꯃꯇꯨꯡꯗ ꯇꯦꯔꯔ ꯑꯦꯇꯦꯛꯁꯤꯡ ꯑꯁꯤ ꯆꯠꯊꯩ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯂꯤ ꯉꯁꯤ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯋꯦꯁꯇꯔꯟ ꯕ꯭ꯂꯣꯛꯀꯤ ꯑꯣꯏꯕ ꯃꯇꯦꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯔꯦ ꯕꯒ꯭ꯔꯥꯝ ꯑꯦꯌꯔꯕꯦꯁ ꯄꯤꯌꯨ ꯌꯥꯔꯛꯇꯕ ꯃꯇꯨꯡꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯒꯤ ꯆꯥꯡ ꯑꯁꯤꯁꯨ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯛꯄꯗ ꯅꯠꯇꯅ ꯌꯨ ꯑꯦꯁꯀ ꯃꯔꯤ ꯆꯦꯠꯇꯨꯅ ꯂꯩꯔꯤꯕ ꯏꯚꯟ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯒꯤ ꯃꯔꯨꯑꯣꯏꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯐꯥꯎꯕ ꯉꯁꯤ ꯄꯥꯀꯤꯁꯇꯥꯟꯒꯤꯗꯃꯛꯇ ꯂꯦꯞꯂꯛꯂꯦ ꯃꯁꯤꯅ ꯍꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯂꯤꯕꯥꯟꯗ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯒꯗꯧꯔꯤ